PR thamnaba honai haiba wafam yumpham yaudabane Youth of Manipur yamlaba maira paibi naha kayana Youth of Manipur gi mihut sing airport ta okre Youth of Manipur YOM ga lamdam asigi laidiba political party amataga samnade karigumba samnaram labade Youth of Manipur na Delhi gi lambi sorokta railway station da tumlam loy YOM ga MLA singa Delhi da wari sanaki baduda Manipur da PR salai hanana ba wafam pukhali haiba yumpham yaudabani haina Youth of Manipur na phongdokre Youth of Manipur gi thongmi kun manga ngarang numidang waidam Imphal gi Bir Tikendrajit airport ta thunglakibada lamdam asigi yamlaba ima ibel naha kaya na thoroktuna pungning thogatuna taramna okhe Youth of Manipur gi mihut singa du okna bagidamak lambi da yamlaba ima ibel singna maira amasung lei paiduna makhoibu pungning thogatke Imphal da thunglakiba Youth of Manipur gi teamna paumi singda phongdorokibagi matungin na lamdam asida aruba phibam ama oiringai chairak asida Center gi phirep ngaigadaba natte miyam gi mihudoina thagatthriba lamdam sigi MLA minister singna irang asigi waroisin puraknaba chapsaba phirep lawgadaba nei micham miyam kaya ama siraga haikat laikat tambadu pamde matang asi yoraklabada lairiba assembly constituency gi miyamna MLA minister gi yumda sangduna irang asigi kari phirep lawgani haibadu taksin biyo kariguma center amasung chief minister na phirep amata lawraktrabada tungda khut pullaga laigadoribra haibage wahang asi MLA singda hangbiyu haina miyamda appeal tawrakle mahakna makata na hai Youth of Manipur da MLA singda phutsaibagi thawong sathage tawki haibadu chapsaba khudam phangnaba amasung asengbadu miyamna khangnaba Manipur baban da lairiba CCTV gi video footage adu phulda thadok pirao marakta kaklaga thadok pirakanu natraga opposition gi MLA singda hangbiyu Minister amana Delhi dagi nganna thokpagi khudong chaba lawduna Youth of Manipur bu lana uhanaba sandokpa si laibak thivane Delhi da MLA sing amasung Youth of Manipur gu wari sanakiba numit aduda CM lakidabadu karigumba Home Minister na kauraglamlabade charter flight ta khudakta chatlamgane wari sanakiba aduda Youth of Manipur gi maikaidage nupa thokpa chief minister ama silagade irang asigi warosin purakpa ngamgani haina taksan khibada nakal ani gi marakta ningai sangdana khe irang asida Minister Susindro na Chief Minister Sillu haibada ting thokai saukiba dugum Youth of Manipur nasu Chief Minister lakidabadu kari forum gani haibadu khanthaviyo loina na minister asina hangkiba Youth of Manipur asi miyamna yarabra lamdam asigi yamlaba nahasing Youth of Manipur na pumnamak represent tawrabra haikibadu miyoi lising kaya minister gi assembly constituency aduge mipum khudingmang na bot thadaraga karakhibra hainasu hanglagle miyamna semkiba laingak oirabade miyamgi kholaw amasung watabiyo miyamgi kholaw asi taba ngamba mikupta afaba laingak ama oiba ngamgane mamangai ningthau palengaida ipai pusingna chatlamba pathap adumak chatuna leirabade democracy gi wahan thok leitre haikhe nectar gi mathakte FIR lawkhanaba wakat lagane pung nifu nipan gi manungda thadoroktrabade shutdown asigi mathakta hena kanba khongjang changsilagane Kuki Furup ki miyoi taruk CVI na faki basida yauba Manipur Police ki Senior Superintendent Combat Nectar yauna tongan-tongan ba miyoi singi mathakta FIR lawna na bawakat lagani haina Joint Student Body JSB Churachandpur na phongdorokle Churachandpur gi mahiroi lup singi apun ba body asina thadorok pa cherol adun hai kuki gi miyoi taruk faki baga mari leina chathakiba pung tarani thoi asigi shutdown asibu mapung fan kiba thagat pa phongdokre Makata na suhena kan ba khongjang changsinaba sem saduna lei loinana illegal oiba mawong dasu changsinaba miyoi taruk fakibada chenaba security personnel singi mathakta su FIR lawkhanaba wakat lagane nakal amarom da Indigenous Tribal Leaders Forum ITLF Churachandpur na thadorok pa cherol amagi matungin na CVI na fajan khiba miyoi taruk adu pung nifuga nipan gi manungda thadorok trabade hauji objek sathariba matam kaktaba shutdown gi khongjang asigi mathakta hena kanba khongjang sing gi district singda changsil lagani haire